अहानबदा मरोइबा पाउ स्कूल फगरन सिगी मखादा असेंबली कॉन्स्टिट्यूएंसी हुंफुदा लिंखकदौबा स्कूल हुंफुगी मनुंगदा स्कूल मंगांग असे मणिपुर के चीफ मिनिस्टर एन बीरेना अहानबा ओइना हांगदोखरे इसागी हक फंगनबा होनबदा तोपा मीगी हक खोंगाउनबिगनो दाबी तानबा मतमदा रेंसम तानबगी मोंगदा तानबिगनो हाइना मणिपुर के चीफ मिनिस्टर एन बीरेना हांगदोखरे केश वासिमा मिहाता मरुओइना चेनबनी हरिबा लिलोंग दाम मखादगी सेव वरिस ngasi सजिवा सेंट्रल जेल मनुंगदा थौरी यालगा सिरमले क्रमजरे टाइम्स ऑफ मणिपुर के मणिपुरी पाउ मियंग ताबे बा मैम पुनमपो आशाप्रिया ना तराम नोकचरे ngasi के मरुओ पाउसिंग बचाखाइने पिसरे मणिपुर लेंगा के गो टू विलेज के मनुंग चन्ना स्कूल फगरहन सिगी मखादा असेंबली कॉन्स्टिट्यूएंसी हुंफुदा लिंखकदौबा स्कूल हुंफुगी मनुंगदा स्कूल मंगांग असे मणिपुर के चीफ मिनिस्टर एन बीरेना अहानबोइना हांगदोखरे ngasi हांगदोखिबा स्कूल सिंग अदुदी मोइरांगपुरेल हाई स्कूल हाइंगांग हाई स्कूल एसके आइडियल हाई स्कूल सिंगजमई चिंगामखा हाई स्कूल अमदे प्रजा हाई स्कूल ने अफब खुनायम सेमदा ओजा सिंगे चौब थौदांग लई आइगी राइट फंगना बहनबदा मीगी राइट खोंगाउनबिगनो दाबी तानबा मतमदा चुमना तानबियो रेंसम तानबगी मोंगदा तानबिगनो हाइना मणिपुर मिनिस्टर एन बीरेन हाइख्रे वाफम असिंग असे स्कूल फगरहनसिगी मखादा मॉडल स्कूल अमा ओइना सेंगतखिबा मोइरांगपुरेल हाई स्कूल गे अनौबा बिल्डिंग संगादुना महैरोइ सिंगदा खुसिनबगी थौरमदा हाइखिबने मार्कना मखा तारदुना करप्शन मुथसी हाइरबदी ग्रासरूट लेवल दगी हौदुना सेमदोकपा मथौ ताई अफब थबक तौबदा मियाम कोक चुंगसिनरगा थबक तौमिनसे ओजा हाइबा सिनफम अपसी यामना इकाई खुमननिंगाई ओइबा सिनफम अमने ट्रांसफर पोस्टिंग दा थवा याउसिनबगी महत्ता महैरोइ सिंगबु मतौ करमना अफब सिटिजन अमा ओहेनगदगे हाइबरोमदा ओइना चटमिनसे ओजा सिंगना दाबी तानबा मतमदा एग्जाम बॉयकॉट तौगनी क्लास बॉयकॉट तौगनी हाइबना चिंगबा वाफम फोंदोरकपा असि यामना लाइबक थिबने गवर्नमेंट स्कूल दा लाइरिक लाइसु तमलिबा महैरोइ सिंग असि इसा इसामकी इचामकनी खनबा ngamlabada lamdam asigi education sector da chauba hongba lakane oja singna oja ma oibagi responsibility chapcha na lobiyu haina makna puning jingsinki ngasigi sumaina makhong dagi ekoina sumaina yamna kiyara magaloina hona giba matamda hayeng moina saurpa matamda moida samaj gi fataba tongmaroi corruption muthatpa je sin lauro ga yaroi makhong dagi ngase afaba society ma porok ponata ka porok ta baje oza da depend tawi oza singi makha pon munga tani yaringai oza singna transfer posting gumma kari gumma education department na government na sigi sima sida tharo di phani ne na khallaga lor pa po hoi politically la poduna mani adugu manata badadi angai beer dominator ka adagi satra satri gi life sima yaringai khoi bargaining to widaba ransom tan magi mongda parikha thaba yauro ya du khoi to akoi gi adu pi do diga haibugum basi tabada yam wa ba haitare oja ma wera kanda magi macha society sigi future samaj gi damakta leiriba angang isa nusi grama mayam sigi parikha exam ma sahi ma gi tawgudab no akoi na haiba du yadar di tawroi gaisi tabada yam wa ba khoi adu responsibility oja ma gi responsibility do madu gi diet do madu khangna ta hon haijabani ko ina haijabase any form of agitation like tawba any kind of agitation but koi parikha boycott tawi haiba gumba adu school sangoi haiba gumba sidi mi ai gi right phangna ba hona ba mi gi right mat phangna de अखनबा मिथुंगलेंगी वारोल पीरदुना एजुकेशन मिनिस्टर टी एच राधेश्यामना हाइकिबदा खुनायमा सेमगतपदा महैरोइ सिंग सेमगतपा मथौ ताई महैरोइ सिंग सेमगतपा अफबा स्कूल थंबा तंगाई फदे हाइबा वाखलोंदा स्कूल फगरहनसी मिशन असे हौदोखिबने
School fagaransi hairaga school fazahanba khakta nate afaba school lama chalaibada tangai fadana changliba infrastructure lehenbata natana oja sing mahairoi sing amade mama pa sing ya chauba involvement darkar lei leingakna changsilagliba khongfam asi mission amagumbane mission asigi mai pakpa haibasi pumnamaki khuta lei haina mangna phondokhe School simak aided primary school or a school ni sigi se sar hana aided primary or a school ni ado 2011 the high school olapani kayam thun sa khok 11 de ngasi 19 just 8 years da primary aided primary school lam diksira tarok pai bese kyam yam advance hobe jam adu khare na yam sa khalai sidi sahi ohum sira neba akoin paijara ba sahi ohum sira yam ka khalai se masi karigino kan akai whole team led by honorable chief minister education da aina yam nungai jena thobok tawjaba ngamjaba koi team ngamjaba si karino kan honorable cm na education yam thaw yaubiba aduga koi gi masi akoin hodok cheriba isok from paikhat cheriba sigumba haureiba piiba nungsi graba angang sing sembagi mission se masida mayam punangna saruk yaraga mating pangbiyo Thauramappugi warol piraduna mahut amadi town planning minister T.I. Shyam Kumar haikibada education haibasi khunai amagi Yanglen Saruni haiba wakhalonda Manipur chief minister and Biren gi meeting makhada haudokiba school fagarhansi mission gi makhada ngasi school manga sem saba loiduna sangabaga loinana mapung fana function tawba horakpa se lenga gasigi achoba achievement namane ngasi class ta famliba angang sing asina matam amada leiba kasibu ngaka tawribane maramasina mahairoi singbu makong sombi ba haibasi tawfadraba ithaudang amane oja singnasu hiktok fadraba thaudang nobiyu lenga ki maikai degisu ngamjaba pumna mak khonagani haina mak naikhi school ji education yaw da nation ji yaro na khambira basum basi minister ma mani pasara phangjaba koi khudbi laibak phabani aduga oda ma chief minister sum vision sanba wakhan chawba jati khedaba thamdaba masagi wajaba khang kogi masagi wajaba thidaba prajagi ne harga de kathokba go to village miyam gi nomi haksel chief minister gi tengbang layeng ana layeng sang chief minister gi haksel karpi ngasi di manipuri pajak mangasi di ana ba khuding maksi koi mamonu ngasi bawda ai sire habagi mi pai bodu ko kan layeng sum ba chief minister ko na pangjaba magi makhat thabak sujaba adi mate koi thagali School fagarhansi haiba mission ama hauzik leiba government asina haudorakpadagi hanana mahairoi chamaga kuntaru khak leiramba Imphal West ki ngairangbam da leiba SK Ideal High School ngasidi mahairoi lisingama hena ming chanduna mahitamle Chief Minister and Birenama Education Minister T.I. Radheshyamna icha sing government ki school da thabira u haina appeal torokle hiramasida TOMTV gi paudama malomina se Matam amada government gi school ni hairabadi lairik tamalunu haina hainaramba adu ngasidi oidare haiba yai Chief Minister N Birena Lusingba lengak asina ngasidi mahi masingda akhanaba miyang sanglakpadagi government gi school sing mapung phana hingalanba ngamle school fagalansi haiba misal asagi manungsanna ngasidi ngairangbam da leiba SK Ideal High School da Chief Minister N Biren Education Minister T.S. Radhesam yauna lusingba team amana class tamba haunanabagi haunabi thoram pangthokre misal asigi makhada nauna hangdoliba school asida mahita maliba maheroi amagi guardian amana gamel asina paikhalakliba khongthang asi yamna fai ngasidi isabu mahi masing ningthina tamba fanglagani khanbada nungaiba poi haiba wafam sing thamlakli leita paisa senthong lambi watpanina sida free ju thi dre private school da tamman ngam da banina sida tamman jabani yam harawi dei ming ju chan de leitamnina dei tisa atopa de tisan thai Education S na sindu na ngasi pangtholiba thoramaduda Education Minister T.S. Radhesamna Chief Minister gi asan na miyang amagi makhada ngasidi mahimasingda ahongba kaya lakley
ngasigi numit asi mahiroi oinadi anauba saphongba numit amani ojasingna mahiroi singbu yariba makai luna sana tawbiyu makoida ahenba pressure bibiganu mak henanabagi lamzen tokpagi matam oire mahiroi khara leiramba school asi ngasidi masing yamna tamba school ama oirakpasi sarkargi school sing asida thajaba thamlakpadagini haiki Zawapa sing jo koi kan hona jari hap naba manuso ai koi mem tana jara honorable sing guidance or gatu koi so koi tongna hona jage mayam da ina hangjening madi ai koi na masigi mission si haurako matamda atopato kangmu kya na hai mamangi matamna so model school line haurambane tauba sare mine oiroi tauba sare na bire oidu mayam ubirakani koi morang prel high school kramai tauge adagi hangang ya school la kari tawri tongan school singda satra masing kya mengale karamba position kya amle pakre du mayam na dum ubirani aduna mamangi model school gida guidelines leram dawa commitment yaw dawa determination lai dawa vision yaw dawa maram ora kairam basu rambe maram kayam leram ni mo sam kana tawning mo mai bak akoi sarkar di honorable cm ne pani bode akoi ni hai gi wa se ngak tabalite ngak oi dawa akoi hai gi wa ngai aduna koi isdi school phagalan si mission nai sa humpuda horokone kendra humpuda wanu school khuding makta target toro koi tamna dum paikha charakani aduga guideline ama leiraga aseng mani ki niam policy makhar chathar panina koi hairiba koi mission di soina successful oigani mayam thajaba thamibi dam to samukan na tharakchari Kasigi forum basido preside tawigani loina na ikai kumnaliba Honorable Minister Forest and Environment Manipur ngasi hangdoliba school asida mahiroi sing masing yamna tamlambada apenba phongdokladuna chief minister n birena school asina ngasidi lamdam asongi mahiroi kaya kanaba piba ngamlagani matam amada sakagi school singda miyamna yamna fatana khalamba adu muthananaba honabani hौजिक नौना मियामना थमलिबा थाजबा अस्ति मांगनदननबा होनमिनसी मिसल असि हेना माइ पांगनबा बजेटसु अहेनबा सेंफम हापतुना थमले हाइके केंद्र हुंफुजी की स्कूल अममजी लोयरबा मतुंगा another humpu maga mulakona kada 120 mathang sahi da koi humpu ma ki target kabi handa ki sahi da humpu ma loshanba adamai tarukanda manipur la school government school khudimok se and quality leiba school khudimok model hoiba yaba school khudimok afaba citizen puthokada badu school sangban nabagi pandam da hona jabani maruina mama mapa oibusingna makoigi masa masujing asi government school da thabiduna hena afaba mahiroi puthokpa amadi masa masusing asi afaba amada puraknabagi dam sakar asina lakholiba khongthang asida manipur miyamna sawgatpa tangai phade camera person lolibin galonana paudam jariba nabukuma khawpam times of manipur sk ideal school ngairangbam Haukiba January 25 Mayang Imphal Police Station gi manung chana laiba Irung Salam Machagi ngayok pokri amada sina fangkibi jahi 35 khaktangai dibe KS Wasima mihat kamani lenena Sajiwa jail da leirakhiba Lilong Dam makhadagi Sheikh Waris apokpa laikhidraba MD Hesamuddin ngasi Sajiwa jail manung da thoriya laga siramlei Mahak miyara sida maru oina chenaba miyoini haiduna Chief Judicial Magistrate Imphal West 2 gi court na Haukiba January da judicial custody remand pikimne Panbayabadi Wasima mihat kamari lenena laikhidrabi Wasima ga nuksinarakhibani haiba lelong changam dabi makhalaikai degi MK Said atopamingna Savir jahi kuntramathoi apokpa laikhidraba MK Ithem koba miyoi amasu miyamna faraga police ta sinakhiba laikhrabane loinana Wasima mihara sida Sahid Chennai haiba masana su yakhiba laikhrabane miyara sida Chenari Bamiyoi ani asigi manungda Sheikh Waris ngasi jail manungda thori yanduna siraga leiramba thengnar khibani hairi
Nakalamada Messi asika mari leinana ngasi long turel ahanbi damda miyam gi oiba mifam ama pangthokra batungda JAC ama sem kibaga loinana warep kaya lokre warep sing adugi manungda Messi asika mari leinana cheneriba jail authority ge miyoi sing pung kun mari gi manungda laingak na cherak piba judicial inquiry tawba case asi CBI de sinaba hayeng ayuk pung mapandagi Imphal More lambida khongjang changsinba Karigumba hariba sing asi thabak ton thoktrabadi lakliba February 13 gi ayuk pung 3 tagi mathang numiki numidang pung 3 fawba highway asida total shutdown chathaba haina warep lokre Thobal district Hairok police station ge manung chanba Hairok part 3 Champrathong mayada leiba TN Memorial Academy gi boarding amade yum yauna ngarang ahing nongyai matung pung amarom tarakpada maina tumna chakre Thodoga da thoidokpa sokapandi yaukide Mai chakpaduda lakliba tang tara mari amasung tara tareta class 10 amadi 12 exam thagadoriba mahiroi singi emit card lairik uniform amadi study material kaya yauna punna lupa crore amarom henbagi malchang amang ata thoke aduma school asigi boarding da leiba mahiroi singdi asokapan yaukide TN Memorial Academy asi Hairok part 3 Champrathong dagi Tarungbam Janeswar apokpa Tarungbam Nabana chalaiba school ne May adu school aduga thangnana leiba yen loiba sang amadagi electric source circuit thoktuna haurak poiramba yai thajanare thaudo adugi pau hek phangbaga Thobal gi fire service team ama laktuna may adu kannana bohonakhi pau gi merthana tema break ama lausari Marks Time Classes Chahi Khudingi Leptana Topper Puthokliba CBSE gi Amatangairaba Coaching Center Well experienced teaching faculty Akhanaba subject of Tobagi Khudong Chaba Piri Batch amada 15 students agi hena logjade admission form thazare form pishin bagi aroiba matam February 10 akupa moral gidamak lengsun biraksi Marks Time Classes Wangkai Mahobom Lampak phone number 9436288300 natraga 7005268735 Break matung na mayam utaram nokchare makadaba pau pisare BJP natana Manipur amadi North East State singi khanba party amata leite laisu leiroi haina Chief Minister N Biren Fongdokre ngase Jawaharlal Nehru Manipur Dance Academy da Sahit Madhumangol Foundation asinduna kun mangarak suba Sahit Madhumangol Sarmagi laikidabagi ningsing kumon ga mari leinana pangtokpa mapan suba Sahit Madhumangol Memorial Lecture gi thoram da Fongdokibane Chief Minister N Biren Education Minister T.H. Radesham laikidraba Sahit Madhumangol gi loina B.S. Satyavama Foundation ki Chairman Dr. S. Rajendra amadi Senior Journalist B.B. Sarmana maruoiba mithunglen singoina sarugyaduna pangtokiba thoramaduda makha taraduna Bharat ta punba ma sagatna bohonavada BJP na lauriba thodangasi laikhidraba sina khanjaramba amade thangzin kiba khongthang sing aduga chap manaba wakhalon ngaktane BJP na laingak paibadagi Bharat apunbagi budgetta hanthai hairiba se Bharat sinba thunga khundariba mayum makai leitaba Thaknanaba fabaising fangdaba anaba layingnaba sel leitaba amade laumi singi kusuman fangdaba khudingmakta sel masa masada yauhanduna punna nungaiminanaba honabanani haiki amaromda lamdamasida su laikhidrabana pamjaramba chalamba mipum khudingmaki khanba wakhalonda BJP na makha tana chatuna tongan tongan ba scheme kaya paikhatuna laibak miyam punna khanaminanaba thabakaya paikhatle asigumba Laibak miyam gi damak thawaina pontha pikraba miyoi amagi damak lainga kamadi lamdamasigi BJP gi thaumi khudingmakna honaduna laikhidrabana taklamba lambida chatuna laibak asi hena afaba hena chawkhotpa puraknaba honaminasi haiki Pabungi yamna sugumba aina hansu haibani karino khuna pabungi tawdorise karigumba khara de koi tawbum thokra haina koi khanjabusu leibini adubu matam tianba tawgadaba thabakna yamba aduna khoi som kana kok thadaba ngamde pabungi sikarino khoi tang trust ki lebiriba mayam ga tanaraga khoi government gi side gi natragasu khoi lanai lenai koi jiti magi BJP party kallene koi sarkar paira amni sahi hum phadoro me keno karino kari tawbunu ka pot makak yamna maram sabu magi memorial magi memory da madu trust nasu idea suggestion to biro Viksha aibsna upai leitaba mi matiem pangba akhoi lakwa ngamsna viksha aduga dan aibsna kaino hai kanda
upai di lei de sulai traba ni busung daba la busung thengna busung daba akoi sarkar na honorable chief minister lucinga kanda reaching the unreached ma lei taba upai le taba jaga sala saga yokshil ga samnari ba koi connect tawre ba communicate tawri se sala unari se upai le taba mi mem le handicap oi ba all oi pension phang daba biksha oi ni ba la kana no mi through the high telephone tawra khana chana ba through research bangam daba upai di lei traba connect taw sungam draba engage taw sungam draba kana tru ubi draba adu gum da reach out tawraga madu pi baduna dan ka wayna bo nai sigi porchi ai gana practical loina ai loina sama tam da new life lai le usaram sewa nungsi badi nga sai ai gana tak pi re ai hai jara sewa ai se kari no sewa ai me se sewa ai se di asema sewa ai se di return laite wakal jo thamoi jo hakchang jo thawai jo loi ni yauraga kathokpa adu sewa koi Bosem amadi kosem na loba chahi asige class 10 amadi 12 ke exam boycott tarogani haina Council of Teachers Association athamlakliba wafam asigi matangda waroishin puraknaba honabiyu haina mahiroi lup ahum gi maikai digi lenga ki puning chingsilakle tha asigi taramari amadi tarataret tagi mathang sitna class 12 amadi 10 exam hogadaba maramna athuba matamda midyeng changbiduna mahiroi singda chamamnaba pokhaliba se kokhanbiyu haina desam gi president and edition of fongdorakle Mahiroi Loop All Tribal Students Union Manipur Ajsam Desam Amadi Apunba Iraipa ki Mahiroi Simpang Sanglop AMS ki Thaupuba Sing Yauna Adim Jati Complex Laiba Ajsam ki Loisangda Pangthokiba Paumi Singa Unabada and edition na Lenga ki Makhada Laiba Elementary School High School Amadi Higher Secondary gi Oja Singi ROP gi Irang Asi Haukiba Ing Lesingani Taramapandagi Hauduna Lakpane Ihaw Wasigamari Lena Thuba Matamda Oja Singi ROP Revised Torogani Haina Education Minister na su thazaba pikiba laikhrabane mahak makha taraduna ihaw ama lakpa matamda lenga ki maikai digi ngai hak ki yana bumungda wangang ba amadi pikiba thazaba sing thabak ton thoktaba sina ihaw wasilakpane exam ani asi mahairoi amagi punsida khwaidagi maru oiba tangkakni haina khanbiraga waroishin puraktuna mahausagum tekta kaidana pangthoknaba lengakna sinbiu haina mahakna fongdoki Manipur government na su mamang na thazaba pikraba maram chai haidana su Manipur government na hai kraba oja singi masigi revise of pay ROP se masi mari lenaba no singna finance department ki natra mari lenaba education department ki singna masi semdok piraga hairiba mahiroi singna leiri wakal charang neba aduga class 10 amadi 12 ki class 12 ki examination sina hoina date chatliba thasi date 14 dagi hogadabani aduga class 12 10 ki examination sina chatliba thasi date 17 dagi hogadoribani aduna hairiba examination singsi mapung phana mahiroi singdagi wakhal phawriba charangna basingse masi pangthokpa ngamnabagi damakta Manipur government na khona numit kharani leiring yam tenma matam stage ta hairiba oja sing stage ta masigi chebau wari sananabagi tanjasi lawraga oja singsiga masigi waroi sinama porakpiu haidana khoina mahiroi luf ahum aims desam amadi echungi maikei dagi akhoi masi appeal tawjire du Yairipok Municipal Council ki makhada laiba tungan ba ward sing da laiba mai gi transformer nipan chalaidana laibana miyamna mai fangdabagi awaba mamayok nariba se mari leinaba loisangna atuba matamda semjin biduna mai fangandrabadi Yairipok maike ki club tara taruk ki apun balup ama oiriba Joint Committee on People's Welfare Yairipok na akan ba khongjang changsilagani hairi Lamjingba group ke masamo oriba lamjingba cap service ta aina thingkraba lalholop KCP MC progressive na sirakliba maralasi yumfam yaudabani haina lamjingba cap ki HOD pebam sana sing fongdorkle ngasi Manipur Press Club ta pangthokiba pawgi mifam atuda mahakna makha taraduna lamjingba cap na ngasi fawbada mi masak yenglaga amade miyamdagi paisa hena lawba leite package chart su application apps amade Facebook ki khuthangda miyamda update tawkiba laikhrabane Maramaduna chumanan yengbiraga lamjingba cap ki mayokta wafam kaya thambidringaida gari asibu thauraga imung manung puriba staff singbu nungsibiu haiba yauna wafam kaya fongdorokle अखोइदा सिबिरिबा इरान से युमफम यावदी कस्टमर दई पैसा हेना लौब लेती ड्राइवर सिंगना ताथोक पिरंबा ngaतनी हाइबसी मतंग आई मीडिया की थ्रू दा हाइतारे आई सेंदोक्सगे मसी मतंग सिदा अदुगा लमसिंबा केप की मायोक्ता ngang drengay da hana gari asibu thauraga
imung sama puriba staff haitare habde aigi hojik lamjing capta staff oise mi driver sama ne ba ado haiba driver sama singsigi haitare masibu nungsibiduna akhoi lamjing bana haitare अब मखोइदी लमजिंग सुमनतगी लमजिंग बिबा खक्तनी हाइजब हाइतारे अदुगा अखोइना मखोइगी मतुइना सिन्थादो पांथोकजरगा अखोइना लाक्सबनी मसिदा सोइखिबा लानखिबा कयारसु ngaphinabaidongta haijari लाखलिबा मार्च की तांगमरी अमदी मंगादा नुमित निनी चुपना आसाम के कसार डिस्ट्रिक्ट के लमरग्रामदा पानमैचे कन्वेंशन अमदी आसाम मणिपुर प्रोग्रेसिव फ्रंट अनिना सिंधुना वर्ल्ड मैथै कन्वेंशन लेसिंग अनि कुन पांथोकदौरे हिरामसिगी मतंगदा ngasi मणिपुर प्रेस क्लब ता पांथोकिबा पाउगी मिफम अमदा पानमैथै कन्वेंशन के एडवाइजर पी सोनामनीना मालेमदा मचोय मचोय खुंदादुना लेख्रबा मैथै सिंह ngasi अमत ओइना पुनसिनबगी पांदमदा कन्वेंशन असि पांथोकदबने हौकिबा चाही लेसिंग अनि तरानिपान गी जनवरी 19 अमदे लेसिंग अनि तरामापन गी अक्टोबर 15 अमसोंग 19 मैथै कन्वेंशन पांथोकिबा लेख्रे कन्वेंशन असिदा कनागुम्बा मियोइना इसा इसागी हाइसिंगबा सिंग सजेशन ओइना थंबिनिंगबा लेरबसु थंबिबा यागनी हाइबा यावना वाफम कया फोंदोखे कनाउम अकोइदी थोदोकनो एहन म्यूजिक लेरी पुनमुना लिंजन बिरक्तना वर्ल्ड की बॉडी अमस एग्जांपल नमा हाइदन लेरी नॉर्थ अमेरिका मणिपुरी एसोसिएशंस से एग्जांपल इमा हाइदन लेरी यूरोपियन मणिपुरी एसोसिएशन हाइदन ताब यम नुंगाई अदु अकोइ एपेक्स बॉडी अमा याम मगुल लेबा अमकुन लेहनिंगी मोहिना लेंजलतना अकोइबु मतेंग तोबिबा नतन मखोइना पुबिबा अकोइना मोहि मतुंग चचबा असे अकोइ पामजै लान सेल हाइना थोक्रे हाइबा वाफम द युमफम ओरगा मणिपुर पीपल्स पार्टी एमपीपी की प्रेसिडेंट ओरंबा ओ जुगिंद्रो अमदे जनरल सेक्रेटरी गीता जैन की मथक्ता कमिटी सेमदुना थिगलिंगै चेरक्ता कृष्णदास पुनौना इंटरिम प्रेसिडेंट ओइना खलकपा यानिंगदे चयेत नबसी लेना लेना पार्टी सिगे सेंट्रल कमिटी न लौरकपा खोंथांग याबो ngamloi हाइना एमपीपी यूथ फ्रंट अमदे चनुराम मरुक के माइकैदगी वाफम थमलकले खुराइजम थासनाना सेंट्रल कमिटी ना कृष्णदास पो प्रेसिडेंट ओइना खलकपदा नुंगाइतब लेते तौबतबो नियम गी मतुंग इना लौफम थोकपा खोंथांग लौरकतबना लोइसिनबा ऑब्जर्वेशन कमिटी सेमदुना अमदे असेंबली कॉन्स्टिट्यूएंसी कयादा लेबा पार्टी असिगे मसालोइशंग सिंगी थौपुब सिंग यावना मिफम पांगथोकनबा खनरिङै चेरक्ता असिगुम्बा खोंथांग लौरकपा लाइबक थीबने मरम चादना इंटरिम प्रेसिडेंट खल्ले हाइना फोंदोरपो वाफम युमफम यावदे कृष्णदासु पार्टी असिगे प्रेसिडेंट अमोइना मसक खंगबा ngamloi हाइना महना फोंदोखे कमिटी असिना हाइबा पोलसी जुगिंद्रो अमदी अखोइगी गीता जेल अनि की कारक्ता थोइबा सेल की मतंग द लेइबा प्रॉब्लम असे सॉर्ट तौनबगी दमक्ता थिगतपा मा मथौ ताइ हाइदुना असे सेंटेंग कमिटी तौरे हाइबदगी अखोइगी प्रेसिडेंट खल्लेना अदुमाइना तौइ अदुबो आइना हाइनिंगबदी अखोइगी पोटु नियम याम सुमना खलबा मतुंगदा अखोइना तंगाइ फदना खलकलिबा मियोइदो अखोइना तसेंगना मोइबु वेलकम तौगनी अदुगो हौजिक हौजिक लेरिबा इंटरनिम प्रेसिडेंट ओइना खल्लिबा पाबुंगसी अखोइ थुइदोंना मंगोंदा वारोबो लेजदे अदुबु मरम चादना नियम सुमदना खनबनिना अदु अखोइना रिकॉग्नाइज तौबो ngamजरोय हाइबगी वाफमनि पोसी अखोइना लोइद्रिबनिना ऑब्जर्व तौरिबा अंगांसिंगना मखोइ मखोइगी मथक्ता थिगतबा पोसी पुथोरक्त्रिङाइदा क्रमाइना इंटरनिम प्रेसिडेंट खनदोइनो हाइबा पोसे सनुरामदि युसु खनबदा सममनबा मा फावेबा AR Foundation New Delhi na laibaga sigi tongan hiram kayada thabak tawriba saknai raba miyoi kun mathoida Real Hero Award lisingani kun piduna ikai khumnana ba khangalakpada Manipur gi social and cultural activist khangembam priyojisu yaurakle lemjaningai oiraba award asi tha sigi chaichat taramanga da AR Foundation New Delhi na sinduna ITO New Delhi gi conference hall da मेरा देश मेरा दायित्य प्रेस कॉन्फ्रेंस अमदे पुलवामा थौदोकी लेखिद्रबा थौना फरबा मियोइ सिंगदा इकाई खुमनबा उत्पगी थौरमगी मनुंग चन्ना लेबाग असिगे सक्नाइरबा मियोइ कुन माथोइदा खुसिनगने नॉर्थ ईस्ट स्टेट की ओइना अवार्ड असिगी दमा खनगलकलबा खांगेमबम प्रियोजित मथंता खलकिबने निंगसिंगबा याई खांगेमबम प्रियोजित इंडियन आर्मी की वेपन ट्रेनिंग इंस्ट्रक्टर ओइरमे कुमजा लेसिंगनी मरीदगी मणिपुरदा थबक फंगद्रिबा नहासिंगदा वर्क कल्चर सागतनबगी वाखललोंदा North East India Security Service NEISS कौबा वर्कफोर्स सेमगतुना Security Service असि Chief Functionary ओइना थबक तौरे खांगेमबम प्रियोजित थौबाल डिस्ट्रिक्ट के मनुंग चना लेबा तेंथा खोंगबालदगिने पाउगे मरथाना तेमे ब्रेक अमगा मुक्लौसरे Admission open. The Knowledge Home Boarding cum Coaching Center.
Foundation course for class 9 and 10 will start from 18 April 2020 and foundation course for 11 and 12 will start from 15 April 2020. Course highlights: small batches, conceptual based knowledge, chapter wise test, individual attention, regular feedback and parents teachers session, free personal counseling. For details, please contact the Knowledge Home Income Coaching Center, Hata New Chekon Road. Break matung da hausa muk makha taba pau pisare lauro kumhai loira fanet nga se ukrul ge kangkhoi khunau da pangthokre chawkhat page hong balak labasu mahoksa ge nat ki oiba chanabi kauthokhloi da bani haina manipur ge ningthau leisem basana jawuna phongdokre nga se pangthok ki ba thoram ge saroka moina chief guest oi ki ba leisem basana jawuna firal chingkhatun hodokhe tungda nat ki oiba jagoi isai kaya lanthokhe thoram go mari lenana leisem basana jawuna phongdokhe bada Lining Kenarabasu Puwarina Tamda Kundariba Singna, Manau Amadi, Chingda Tariba Singna, Mayambani, Haina Takle, Loira Fanet Kumna, Maite Singisu, Taibang Semmapuda, Mahimarong Kachaba, Fairen Lautaba, Hibalade, Mark Namakaraduna, Kariguma Matamda, Kanglup Masel, Pau Fauna Dabadage, Amuk, Mukna Batok Libasi, Ekoi Maselna, Lumna Lore Dabane. Panchayat Court ki matangda Pisilla Kiba Memorandum ki matangda Palladuna, Hiramasi ki matangda, Semga Saganaba Chief Minister da Taksilagani Haina Fondoki. Thoramadu da Chief Conservatory of Forest Yam Mohindra Pratap, BJP Ukrul Chief Convener Michael Saija, Icham Advisor N. Rajendro, IPSA President Joy Chandra Kwanthauzam Amade, Atai Masak Naiba Miyoi Kiana Sarkyaki. Masisu singda ekoi anoba lining haibatare Christian lining se phajan chalagasu ipu ipana masigi Christian lining se laktringada numitha ekoi gi kuiraba matamdagi ningsing buthoktraba matamdagi ekoi gi chanadun lakpa pot mayam ngasi hingal ekoi masibu ngaktana ekoina thamamba se masi asugi matik puningda ai chauthok saba faujai Lisang Sitna Nesagi Ipakta Iraq Naruraba Miyoi Singh mainstream da halakpagi homecoming cum awareness program ama ngasi Imphal East District Police amade Khergaon Awang Saba Lekai gi miyamna punna khusamnaduna SYDA playground da pangthokre thormaduda Imphal East additional SP operation TH Krishna Tombe Porompat Police Station ye OC Inspector Vinod Kumar Narcotics Cell Imphal East ki OC Inspector Sukumar Rehab Center ge Miyoi Singh amade Saba Lekai gi Miyoi kyana sarukya ke Thoramadu ki saruka moina masana mainstream da lakning laba drug chaba miyoi taramanga Imphal East Narcotics ki Nodal Officer Additional SP Operation TH Krishna Tombida changjaraba matungda Rehabilitation Center sing da kusina ke Thoramadu ka mari lenana TH Krishna Tombi na haikibada drug chaba miyoi singasi naraba miyoi amaga chap manai makhoi bu tathi ta waina tauba amade fu chaibana solution purapangam loi Makhoi bu ningthi jana gyan tahanduna amadi rehabilitation center da layeng biduna mainstream da purakna bahon amina se nakala moromda masagi oijaba khara ki damak drug karbar tawduna khunai asibu maru fangna muthat na bahot nariba miyoi singsu wakhal munna khantha biduna atopa hingna bagi lambi ama thibiu drug na mi gi macha hatpa khakta natana nongmadi ichasu halakani kaubiganu haina mahakna makhata ki police na tawre tabak ji moina gyan tarak puduni koina pambase aduna mo koina gyan tarak puduni aduna adudu kayum khana gumse lao Porompat police station lao SP Imphal iski da lao karigino khoi mayam haibada karigi yaroi dobno aduna tadana sumna laptop kidana sum laki sum thabak se tawrogno aiga sum laptop gamo su sam pudam yolam modigi amo kaidang do yolam amani atopudam yolam nisha chaba lairiba isinau singsina nisha chaba topiba maru orise Number 2, yon ba topiba. Kasay pradhan, honorable pradhan na joy bigi duni imung kudi mukti yon ba nate imung mga truk katani. Adu imung mga truk siya hanan ni siya yon ringi na kari tabak tarongge. Ngasi District Police Jiribam na sinduna Road Safety Awareness Program kam motor rally ama pangthokre. Road Safety Awareness Program ga mari lenena rally ama su RK Sana Tombi Devi Vidyalaya Jiribam degi lamthake. Masida School gi Mahairoi Singh, Jiri Praja Singh amasung rally adu drive safety rules are your best tools, obey traffic rules, save your future haina thaba placard sing paiduna chake.
Rally aduna National Highway 37 lambida chatlaba matungda Jiribam Higher Secondary School gi playground da mifam ama pangthoki. Thoram loisilakpada sports slogan writing competition gi manamathum singsu yenthoki. UGC Narrow Grand 12 Plan gi senthang makhada YK College Wangjing da nauna saba college asigi women hostel ngasi hongnabi matungina Wangjing Tenta Assembly Constituency gi MLA Paunam Brozena Sangaduna miyamda khusina kre. Ngasi sanga kraba women hostel asi UGC Narrow Grand 12 Plan gi makhada lupa lakh humfutara amadi interest oina lupa lakh ahum lising nifunipan ga chamaga humfutara mari loinana college ki fund gi lupa lakh manga punna lupa lakh humfutara nipan lising nifunipan ga chamaga humfutara mari changna sakhibani. Wankhai Assembly Constituency Ward number 26 ke manung chana leiba Mantri Pukhida leiba Sahu Mandir da numit nini chupna Prime Minister Ayushman Bharat scheme gi makhada lemna haksel gi card sabagi thoram Assembly Constituency asigi MLA Okram Henry gi meeting makhada Common Service Center Wankhai ga khusamnaduna ngasidagi hokre card sembagi thoram adu da sarugya ki ba social worker Sarat Chandra Thokchom na hai haksel fana leiba haibasi miyoi mapok amada yamna maru oiribani Kanagumba Sotharaba amadi sel thum marang kaina leizadaba imungda karigumba ana ayag yaroppa matamda layingbada tengbang oinabagi pandamda asigumba thauramasi pangthokjabane ngasi fawbuda Manipur ge Kachin koyada haksel gi card karino khangdaba amade paidriba mafum kayada changduna lepalaitana lanai oinasu chathaduna lakle makhatana su chathakigani habiyauna wafam kaya phungdukhi Nature Learning Center National Mission on Himalayan Students NMHS Ministry of Environment, Forest and Climate Change Government of India ke meeting makhada Thaubal Forest Division Forest Department Manipur na sinduna 2 days Nature for Civil Societies program ama ngasidagi Divisional Forest Officer DFO Thaubal gi conference hall da hudokre Adverse impact of encroachment and earth cutting and conservation of wetlands and bird hive hiramda pangthokadoriba thoram asigi ngasi hudokpagi thoramda Central Forest Division ge DFO RK Amarjit, Thaubal Forest Division ge DFO Debala Laifrakpam, Thaubal Division ge ACF Banai Chong Sing Sang, Thaubal ge Range Officer S Samungau amasung Kakching ge Range Officer N Iboyaimana athoiba mithung amade wangang loi sing oina sarukya ke. Program asigi hayeng loi sinba numita division asigi manungda leiriba Kharungpat, Ecopat amasung Waithaupat ke hauzik oiriba fibam sing yenglugani amade Pata tariba uchek makal sing yengba amasung masing thibagi thabak chathagani haike thoram asiga mari lenana DFO Thaubal Devala Laifrakpam na phongdorakpada program asi impact of encroachment and earth cutting amasung conservation of wetlands and bird ki matangda civil society sing da su khanganduna amade hiram asida yauksin biraktuna forest department da su mateng pangbirakna bagi wakalonda amadi mangsilaglaba sing kharata oirabasu kanba ngamhuna bagi damak thoram asi pangthokpani haike Bisnupur District ke manung chanba oinamda Healthy Family Healthy Society haibu wakalonda tha ama chupna chathagadawa drug awareness drug prevention campaign haudopagi thoramama tanglai hada laifam ireima haraubungda oinam maira paibi lupna sinduna ngasi pangthokre thoramaduda oinam municipal council ke vice chairperson oinam moirang ningthau oinam maira paibi lup ke president mutum roma amade member mutum nanda devina thoramapu ena sarkya ke Thauramga mari lenana oinam maira paibi luki secretary Chongtham Anobi Devina phongdukibada oinam khulda mayai kaba chinjak sizinabadagi siba naba awam mayoknaba imung masing yamlakpana madu thinghaunabagi niyam punna wakhal taminanabagi pandamda thauramasi pangthokpani haiki Dr. Chingtham Dainana iba English language skill in India and Thailand haina mingthonba lairik ama phongkibaga loinana Intercultural Communication gi matangda nomagoiba workshop mama ngasi langjing achobada leiba South Asian Institute of Rural and Agriculture Management da pangthokre thoramaduda Mandalay University of Distance Education Mandalay gi Miss Jinmi Su amade Laos ki Savangkhet Sangha Secondary School gi principal Parakhyam Savanhasu akhanaba lengpirakpasing oina sarukya ke Primary Health Center Morena Sinduranga si More da leiba St George School da tha taruk kanaraga pangthokpa deworming week ke saruk amoina sensitization program ama pangthokre taramadu da sarugya kiba Primary Health Center More gi MO Dr. TH Priyovata MO in charge Dr. KH Santikumar na St George School More gi mahairoi singda
deworming tablet sing karam haina chagani loinana deworming gi matangda healthy future pillar ama oinana bohonabada angang singda anemia haiba laina ase maru fangna muthana bohonabada deworming tablet chaba sina angang singi hakchang singda kanabata natana angang singi hakchang da lairakpa worm kaya muthat pangamgadoribani haiki tungda school asige mahairoi singda deworming tablet sing yan thoktuna pizake mahairoi singi tungi punsi amadi tungi faba yumbirel ama oina bohonabada PHC Morena Tauriba Tabak Tauram Singbu, St. George School Moregi Principal, Father Rudra Samina Thagapafungdoki. State Health Society Manipur Amasong MS Hairang Info Manipur Anina Kusamnaduna Haksel Gilamda Thoidok Hendokna Kathokpaga Loina Miyamgi Seva Tauriba Thaumi Singbu Achamba Khudol Piduna Boning Thogatpagi Thauramama Ngasi Imphaliski Kurai Chingambam Lekai the Pangthokre Thoramadu Saruk Yakiba Health and Family Welfare Service Manipur ki Director Dr. R.K. Rajona Lisang Sitna Haksel Gilamda Matam Gingam Jabathakta Seva Tauzaduna Lakle Hauzik Malem Gyoina Mi Pinori Ba Coronavirus ki Layongi Chingna Ba Leirakpa Taragade Khudakta Khanganbira U Haibu Wafum Kaya Miyamda Apil Tauki Kakching District Police ke SP Victoria Yengkhom ki Mideng Makhada District Police Kakching Lamkhai Kansimda National Highway Sembagi Lariba JKS Construction and Grill Base Camp ta Koisinduna Thamlaga Thiba Humbagi Thabak Chathakre Haire Ngase ayu pung mariga minute kundagi Hauduna ayu pung taruk makai fawba mafumadu da Lairamba JKS Construction and Grill gi official amade Thabak Suba Simi Chamri Rom Amamamta Oina Wahang Pahong Tauki amade Che Sangsu Suna Laibra Haine Yengsinke Police na JKS Construction and Grill official amade Thabak Suba Simi Singi Marakta Lalhoba Sing Laire Haiba Akak naba pao ma fangbadagi thibu humagi thabak adu chathaki bani hairi adu moinamak me fami pungi paudi laikide hairi RBI gi liching makhada chatharakpa Financial Literacy Week saruka moina Manipur State Cooperative Bank Limited na Bisnupur District ke Aishokta Micro Small and Medium Enterprises singi nomagi oiba Financial Literacy Program ama pangthokre Nakalamorom da haiba bank asimakna sinduna ngasi nungthil Bisnupur District ke manung chana leiba waheng khuman dasu manabu program amasu pangthokani haina phongdoki Communist Party of India Manipur State Council na sinduna Irawat Vavan Imphal da handak puthokiba Union Budget ki mayokta chayolama chupna chathagadaba khongjangama ngasidegi hawdokre haide Center da Laingak Sasan Tauriba BJP na puthokiba budget adu lairaba sing otpa aduga Senjau Paiba Corporate Singbu Saugatpa budget amani haina party asina thadorpa cherolamada khangalakle Ngarang nungthil pung ani tawa matamda akaknaba pawma fangbadagi Kuntrataret Suba Assam Rifles na Tamenglong District ki Tausem Sub Division gi manung chena leiba New Kaifundai Village ki Tausem chatpa lambida Rangkai Kilong Village chacha ki ba operation da khulai kaya fagat pangam khrei Assam Rifles ki kangbo aduna Rangkai Kilong Village ki Kharom da kilometer anirom chatlaga leiba lambida Marshal Gari registration number AS14A3599 ama check tawada AK47 rifle ama magazine ahum kapayariba maru kuntra amade Motorola XIR P3688 ki radio set ani fagat ke Hariba Marshal Gari aduda nupi ahum yauna punna miyoi taramathoi tongduna lakibane Gari aduda tongduna lakiba miyoi sing aduda wahang pahung chathabada khulai adugi mapu kanano haiba khangdabadagi fagalaba polam sing aduga loinana Gari amadi passenger sing New Kafundai police station asinakre loinana operation adu numidang pung 8 minute mga tarakpa duai fawba chathaki hari Laibag asida mepum tingna sizinariba chakthong gas ki mamal mamang thakta amukta thokidaba mongda khangen hen ga kre kg tara mari 10 min ani lumba gas cylinder gi maman hana lupa chatre kata mari pirambadu lupa chanipan ga yangkhai nipan 10 min manga shinoda henga kre khangaudana gas ki maman henget ki basi india lenga ki handakta puthokhiba budget mi famna LPG petrol diesel amadi kerosene da piramba subsidize handaki badagini hairi Kumja lising amaga chamapon humfutra tarukta Thobal District Headquarters ki Nongpok Chingda matamadu gi ahal singna lingkhalamba The Standard English School Thobalbu School asigi principal cum secretary oiramba Thobal Khunawdagi L Dhananjoyna masagi mingda pata pansinduna lanai property oinana bohonariba sida lengak na meeting changbiyu
प्रजा मियामगी ओइगदबा लल्लमबु लनाई मियोय अमदा पीखिबा थोक्लबदि थौबालगी मियामना तुमिना लेरोय लेंगाकी मायुक्ता खोंजंग कया चंगसिनगनी हाइना थौबाल अपुनबा लुपकी सेक्रेटरी W निंगथेमजाउना हाइख्रे ngasi thobal mela ground pangthokiba paumi singa unaba mada ningthem jauna school asi haukiba chahi lesingani taramari da mahiroi ningthina tamdabadagi lengakna recognition kakre laibak tibede recognition kakraba matung school asi gi principal cum secretary L Dananjoina lon namasa gi mingda patawon sinnaba honarambane thawong asi lekai miyam gi mayoktani haiki Thobal district ki Charangpata laiba tongan-tonganba club organization amadi Marapaibi lupsingna punna sinduna mass meeting against drug haiba miyamgi mifamama ngasi Charangpat Lakshmi Bazar manakta laiba SYVA ground na pangthokre Masih Manipuri singgi lakti yang kedua doma sakang narapa ni mo yang bercerabada Sri Kerutan Department of Education S ki makhada leiba oja singna lengak tatanduna lakiba Davi Singadung asi Education S ki Commissioner gi office ta Joint Teachers Forum JTF Imphal Manipur amade Mahairoi Lob Desam gi mihut sing yauna punna wari sanarab matungda Education Minister TH Pradesh yamna thazaba pirakpadagi changsilamba khongjang handokle maram aduna oja singna magi duty sing lobiro haina oja singge pex body ama oriba Joint Teachers Forum JTF Imphal Manipur gi chairwal amana hairakle China ki Hubei province ki Wuhan dagi sandora ki bad novel coronavirus laichat namara moiduna hauzik fawbada laiki daba mi gi masing lesing ama chamaga tara sukre laichara sin hauzik fawbada malem gi oina sokhalaba mi gi masing lesing nifumari ga chani sukre haina report tawrakle haiba sokhalaba mioi masing asi January thadagi khara makhaidi hanthare haina China ki National Health Commission a fongdorakle Ngasinu telephone hiba pauche singda kari kari maru hiba pau yok hibage habidu mayam punna khamina se Kanglei pa ki maira oza ama oibagi daitya masa khangna honabiu aigi right fangna ba honabada mi gi right manghan na ba honabigano Chief Minister Wasima mihata chena bani haiba nupa ama sajiwa jail gi toilet ta thori yalaga siramle yum school amadi boarding tumna maina chakre Kangla Pau Miss Wasima bu ijat manghalaga hatpada chena bani haiba Sheikh Waris jail manungda thori yalaga siramle Chief Minister na Moirang Purel High School da school fagar hansi mission hongdokre TN Memorial English School maina tungna chakre Pandam School fagar hansi mission gi makada Chief Minister na school manga hangdokre demand pi de haiduna oja singna mahairoi sing exam saruk yaroi haibasi tabada yamna wai Masidi mi amagi hak tanbada miyamgi hak matpane Chief Minister Wasima mihata chena bani haiba miyoi sajiwa jail da thori yanduna siramle MPP gi Central Committee gi mifam chanaba yaroi Youth Committee Pauzel School fagarhansi misangi makada school manga sangakre lengak sina miyamgi aifana bathabakaya paikali Chief Minister AR na AK-47 ama Motorola set ani amadi nongmai maru ka konana miyoi 13 fare Wayel jathariba miyoi ama thori yanduna siramle Manaba Lenga ki school fagarhansi mission Moirang Purel High School da hogokre Kendra khudingi model school amam thamgadore school fagarhansi mission hogdoklingai da yengsinba watpa school kaya fibam sokna leiramle Loisilakpada maroiba paw mukanna School fagarhansi gi makhada assembly constituency humfuda lingkhatkadauba school humfugi manungda school manga ngase Manipur gi Chief Minister N Birena ahanboina hangdokre Isagi hak fangna bohna bada atopa migi hak khongauna bigano dabi tanba matamda ransom tanbagi mongda tanbiganu haina Manipur gi Chief Minister N Birena appeal tokre Amade KH Wasima mihata maru oina Chennai hairiba Lilong Dam makhadagi Sheikh Waris ngasi Sajiba Central Jail manungda thori yalaga siramle Ngasigi wenadi matang asida Manipuri Paulo Shinjare Paumi eng tabiriba mayam punamupu ASHAPRIYA namukana krumjare